ꯂꯩꯔꯕꯗꯤ ꯑꯔꯣꯏꯕꯁꯨ ꯂꯩꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯩꯔꯝꯕꯅ ꯄꯟꯊꯨꯡ ꯃꯥꯅ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅꯔꯤꯕꯅꯤ ꯐꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯑꯀꯥꯏꯕ ꯂꯤꯛꯂꯤꯒ ꯄꯥꯡꯀꯛꯅꯤ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯨ ꯏꯁꯦꯡ ꯁꯦꯡꯂꯦ ꯅꯣꯡ ꯇꯥꯒꯗꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ ꯌꯥꯛꯂꯕ ꯃꯩꯁꯥ ꯑꯁꯤꯕꯨꯅꯤ ꯃꯁꯤꯗ ꯁꯥꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯨꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯍꯥꯛꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯆꯨꯔꯕꯁꯨ ꯁꯥꯎꯕ ꯅꯨꯡꯁꯥ ꯌꯥꯛꯂꯕꯁꯨ ꯁꯥꯎꯕ ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯇꯥꯏꯕꯪꯅꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯁꯥꯌꯣꯟꯕꯤ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯐꯝꯊꯈ꯭ꯔꯦ ꯅꯥꯀꯟꯗ ꯁꯥꯒꯩꯒꯤ ꯃꯅꯥꯎ ꯑꯃꯒ ꯂꯦꯝꯕꯤꯒ ꯐꯝꯂꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯉꯣꯟꯍꯜꯂꯤꯕ ꯄꯟꯊꯨꯡꯒꯤ ꯂꯤꯄꯨꯜ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯗꯤ ꯈꯔꯥꯏꯊꯛꯇ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯦ ꯑꯔꯥꯡꯐꯝꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯪꯂꯤ ꯑꯃꯗꯤ ꯌꯦꯇꯨꯝ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯑꯃꯃꯝꯇꯪ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗ ꯍꯦꯟꯅ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯁꯥꯌꯣꯟꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯈ꯭ꯔꯦ ꯃꯥꯡꯗꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯅꯤꯡꯁꯤꯡ ꯃꯃꯤꯡ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯔꯤ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯥꯜꯂꯤ ꯂꯦꯡꯂꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯁꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯃꯄꯥ ꯆꯥꯅ ꯃꯊꯪ ꯃꯊꯪ ꯂꯦꯡꯂꯛꯄꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯤꯍꯦꯟꯕꯒꯤ ꯏꯃꯨꯡꯁꯨ ꯉꯁꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯄꯤꯛ ꯊꯜꯂꯔꯦ ꯂꯣꯏꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯇꯨꯡ ꯕꯣꯔ ꯂꯣꯏꯁꯤꯟꯅꯕ ꯕꯣꯔ ꯁꯦꯟꯅꯕꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯦ ꯆꯤꯉꯥꯔꯦꯜꯁꯨ ꯃꯔꯨꯞ ꯈꯔꯒ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯄꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯎꯔꯝꯕꯅꯤꯅꯦ ꯑꯩꯕꯣ ꯆꯤꯉꯥꯔꯦꯜ ꯅꯪ ꯃꯔꯨꯞꯇꯨ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯃꯐꯤ ꯁꯦꯠꯄ ꯍꯧꯔꯁꯦ ꯍꯥꯏꯌꯦꯌꯣ ꯃꯊꯛꯇꯅꯦ ꯁꯦꯠꯂꯔꯣꯏ ꯃꯈꯥꯒꯤ ꯀꯥ ꯍꯥꯡꯕꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯦꯠꯂꯅꯤ ꯍꯥꯏꯌꯣ ꯍꯣꯏ ꯃꯥ ꯌꯦꯡꯉꯨꯒꯦ ꯆꯤꯉꯥꯔꯦꯜ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯃꯤꯍꯦꯟꯕꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯤꯍꯦꯟꯕꯗꯣ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥ ꯏꯃꯥꯅ ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯍꯧꯔꯤ ꯅꯪꯅ ꯁꯤꯗ ꯀꯦꯊꯔ ꯂꯩꯔꯝꯃꯦ ꯀꯦꯗ ꯌꯥꯗꯅꯤ ꯏꯕꯣ ꯍꯣꯔꯦꯟ ꯕꯣꯔꯅ ꯍꯦꯜꯂꯤ ꯀꯥꯏꯗꯣ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯣ ꯆꯤꯟꯗ ꯌꯦꯛꯁꯤꯜꯂꯛꯀꯅꯣ ꯕꯦꯁꯂꯤꯟꯂ ꯀꯩꯅꯣ ꯑꯃ ꯇꯩꯔꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯕꯣꯔꯅ ꯆꯤꯟꯕꯥꯟ ꯉꯥꯡꯕꯗꯣ ꯍꯣꯏ ꯍꯣꯏ ꯌꯦꯛꯂꯔꯣꯏꯒꯦ ꯄꯥꯝꯗ꯭ꯔꯗꯤ ꯆꯟꯗꯣꯟꯗꯤ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯃꯈꯥꯗ ꯅꯝꯃꯨꯔꯁꯤ ꯐꯤ ꯁꯦꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯆꯤꯉꯥꯔꯦꯜꯅ ꯂꯥꯛꯑꯣ ꯉꯥꯏꯍꯧꯔꯕꯅꯤ ꯃꯤꯍꯦꯟꯕꯒ ꯄꯨꯟꯅ ꯀꯨꯝꯃꯛꯇꯨꯅ ꯐꯤ ꯁꯦꯠꯄ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯁꯣꯝꯗ ꯀꯩꯅꯥꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯅꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯕꯣꯔ ꯂꯥꯛꯄꯒꯤ ꯙꯣꯜ ꯃꯈꯣꯜꯅ ꯅꯤꯡꯉꯣꯜꯒꯤ ꯁꯪꯒꯥꯏꯗꯨ ꯅꯤꯜꯂꯔꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯣꯔꯝ ꯀꯥꯏꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯁꯥꯌꯣꯟꯕꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯗꯨꯅ ꯅꯤꯡꯉꯣꯜ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯊꯨꯡꯂꯔꯤ ꯂꯥꯡꯂꯝꯕ ꯃꯤꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯁꯥꯌꯣꯟꯕꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯕ ꯇꯨꯡ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯥꯁꯤꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯐꯝꯊꯩ ꯃꯤꯍꯦꯟꯕꯗꯨꯕꯨ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯕꯖꯥꯠꯂꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯤꯅꯦ ꯁꯣꯟꯕꯗ ꯉꯥꯏꯔꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯉꯛꯏ ꯃꯤꯍꯦꯟꯕ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ ꯅꯍꯥꯟ ꯃꯈꯩꯅ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯅꯤꯗꯣ ꯉꯁꯤ ꯌꯥꯝꯅ ꯑꯃꯅ ꯑꯃꯗ ꯏꯀꯥꯏꯅꯔꯤ ꯁꯥꯌꯣꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯣ ꯄꯥꯏꯗꯨꯅ ꯃꯤꯍꯦꯟꯕꯗ ꯄꯤ ꯁꯦ ꯍꯣꯡꯗꯣꯛꯄꯤꯔꯣ ꯈꯨꯗꯩ ꯅꯠꯇꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯍꯥꯄꯦꯟꯗꯨ ꯁꯦꯠꯄ ꯌꯥꯗꯖꯥꯠꯂꯣ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯁꯦꯠꯂꯛꯇꯦ ꯁꯥꯌꯣꯟꯕꯤ ꯏꯀꯥꯏꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯤल्मꯗ ꯗ꯭ꯔꯃꯥꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯪꯉꯛꯄꯗ ꯄꯤꯅꯕꯗꯨꯒꯤ ꯑꯩꯁꯨ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯇꯧꯕꯅꯤ ꯃꯤꯅ ꯎꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯔꯕꯅꯤꯅ ꯁꯦꯠꯄ ꯇꯥꯔꯦꯗꯅ
ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯍꯤꯞꯂꯝꯃꯣ ꯑꯩ ꯃꯥꯏ ꯃꯤꯠ ꯈꯣꯡ ꯈꯨꯠ ꯑꯝꯇ ꯁꯠ ꯑꯃ ꯍꯥꯝꯃꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯡꯕꯥꯜꯗ ꯈꯨꯗꯩꯗꯨ ꯌꯥꯟꯁꯤꯜꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯁꯥꯌꯣꯟꯕꯤ ꯐꯃꯨꯡꯗꯗꯤ ꯀꯥꯈꯠꯂꯒ ꯇꯞꯅ ꯍꯤꯞꯊꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯟ ꯑꯃ ꯉꯁꯤꯗꯤ ꯇꯠꯇꯅ ꯆꯣꯡꯂꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯏꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯅꯤ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯅꯤꯀꯣ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯤꯍꯦꯟꯕ ꯈꯨꯗꯩꯗꯨꯒ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯒ ꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯀꯥꯈꯠꯂꯒ ꯍꯤꯞꯊꯔꯦ ꯁꯥꯌꯣꯟꯕꯤꯔꯣꯝꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯤ ꯃꯗꯨꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯏꯊꯣꯡꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯋꯥꯔꯕꯣ ꯅꯪꯕꯣ ꯋꯥꯗꯦꯗ ꯀꯩꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯝꯂꯛꯄꯅꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗꯣ ꯃꯤꯠ ꯀꯨꯞꯇꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯥꯌꯣꯟꯕꯤꯗꯨ ꯏꯀꯥꯏꯔꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ ꯃꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯒ ꯂꯩ ꯃꯥꯒꯤ ꯃꯇꯧꯗ ꯃꯤꯍꯦꯟꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯃꯤꯠ ꯎꯏꯁꯤꯜꯂ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ ꯏꯀꯥꯏꯌꯦ ꯃꯤꯍꯦꯟꯕ ꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ ꯍꯧꯖꯤꯛꯁꯨ ꯃꯤꯍꯦꯟꯕ ꯑꯗꯨꯝ ꯀꯧꯈꯤꯗꯣꯏꯔꯣ ꯈꯪꯗꯦ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯃꯤꯡꯗꯤ ꯅꯠꯇꯕ ꯑꯗꯨꯗꯤ ꯇꯥꯃꯣ ꯀꯧꯔꯒꯦ ꯌꯥꯔꯕꯣ ꯃꯤꯍꯦꯟꯕ ꯃꯤꯠ ꯀꯨꯞꯂꯒ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯝꯇ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯣ ꯇꯥꯃꯣ ꯍꯥꯎꯅꯦ ꯃꯤꯍꯨꯟꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯁꯥꯌꯣꯟꯕꯤ ꯀꯩꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯌꯦꯡꯕꯗꯤ ꯌꯦꯡꯂꯤ ꯏꯀꯥꯏꯔꯦ ꯈꯪꯂꯕ ꯃꯤꯍꯦꯟꯕꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯁꯥꯌꯣꯟꯕꯤꯒꯤ ꯈꯖꯥꯏꯗ ꯇꯞꯅ ꯊꯝꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯍꯜꯂꯤꯕꯁꯦ ꯇꯥꯃꯣꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯑꯩꯅ ꯅꯨꯡꯁꯤꯍꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯏ ꯃꯆꯥꯁꯤꯅꯅꯤꯀꯣ ꯑꯩꯕꯨ ꯑꯁꯨꯛ ꯉꯥꯎꯍꯜꯂꯤꯕ ꯑꯩꯗꯤ ꯉꯥꯎꯍꯟꯈꯤꯗꯦ ꯅꯪꯕꯨ ꯑꯣꯠꯄ ꯈꯛꯇꯅꯤ ꯑꯩꯅ ꯍꯩꯈꯤꯕ ꯌꯥꯔꯁꯦ ꯑꯗꯨꯝꯕ ꯍꯥꯏꯔꯅꯨ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯧꯃꯤꯟꯅꯔꯗꯕꯅꯤ ꯆꯪꯁꯤꯜꯂꯛꯑꯣ ꯑꯝꯇ ꯅꯨꯡꯁꯤꯅ ꯀꯣꯟꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯣꯏꯗꯨ ꯇꯤꯡꯊꯣꯛꯂꯒ ꯄꯥꯝꯕꯣꯝꯗ ꯁꯥꯌꯣꯟꯕꯤꯕꯨ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯁꯤꯟꯊꯥ ꯑꯃꯠꯇ ꯀꯥꯏꯗꯅ ꯁꯥꯌꯣꯟꯕꯤꯅ ꯍꯣꯠꯅꯔꯤ ꯃꯃꯧꯒꯤ ꯃꯇꯧꯗ ꯃꯅꯦꯝꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯩ ꯍꯦꯛ ꯄꯥꯝꯖꯕ ꯃꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ ꯄꯤꯌꯥꯏꯅꯨꯅ ꯕꯦꯝꯃ ꯃꯦꯀꯞ ꯇꯧꯕꯤꯗꯨ ꯆꯪꯉꯝꯃꯕꯅꯤ ꯀꯩꯅꯣꯝꯇ ꯂꯩꯔꯨꯒꯦꯅ ꯊꯣꯛꯈ꯭ꯔꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯧꯔꯛꯂꯅꯤ ꯁꯥꯌꯣꯟꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯉꯥꯏꯕꯤꯔꯒꯦ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜꯕꯨ ꯇꯥꯔꯦ ꯍꯩꯃ ꯂꯥꯛꯄꯨ ꯂꯥꯛꯂ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣꯗꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯠꯈꯤꯌꯦ ꯆꯪꯉꯛꯑ ꯃꯥꯜꯂꯦ ꯀꯦꯅꯕ ꯃꯤꯁꯨ ꯏꯃꯥ ꯃꯊꯛꯀꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯝ ꯀꯦꯔꯒꯦꯀꯣ ꯍꯣꯏ ꯆꯪꯃꯤꯟꯅꯔꯣ ꯆꯪꯃꯤꯟꯅꯔꯣ ꯁꯣꯝꯗꯁꯨ ꯏꯕꯦꯂꯩ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯆꯠꯅꯕ ꯊꯧꯔꯥꯡꯉꯤ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯈꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯁꯨ ꯍꯔꯥꯎꯖꯩ ꯉꯔꯥꯡꯗꯅꯤ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯣꯏꯕꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ ꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯃꯥꯜꯂꯤ ꯍꯥꯏꯔꯕꯁꯨ ꯃꯥꯁꯨ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯌꯦꯡꯅꯤꯡꯂꯤꯕꯅꯤ ꯃꯊꯪ ꯆꯠꯅꯕ ꯃꯤꯁꯤꯡ ꯁꯨꯔꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯦ ꯑꯁꯨꯝ ꯃꯊꯪ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯄꯨꯟꯃꯤꯟꯅꯔꯦ ꯃꯃꯥ ꯃꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡꯗ ꯍꯟꯅꯕ ꯃꯌꯥꯝꯁꯨ ꯊꯣꯛꯅꯈ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯍꯧꯔꯦ ꯏꯕꯦꯂꯩꯅ ꯏꯕꯦꯝꯃ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯒꯦ ꯏꯆꯥꯒꯤ ꯅꯀꯨ ꯅꯅꯦꯝ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯔꯒ ꯏꯃꯥ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯂꯅꯤ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥꯗ ꯑꯍꯟꯁꯤꯡꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨ ꯁꯥꯌꯣꯟꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ
imana pamjabado tawjarage. Inem ikubu aigi hik apokpa pokpini khanjage. Ima sunada yektana laiba oibiyo. Lembi ima se nangna cheksina senabiyo ko. Hoi je, je su nungaiba punsi ama oigani haiba nanauna thazai. Ibe leina ningthina leihoro pukning sontaganu ibema. Mayamna ngainare ima oi su thoklage ko nangi kada leihoro tawhide. Asumna mama macha thokre. Tha amagi matungni chingarel do miyen boida mapaga punna lai. Ahan masen wari sadaw lay haina paminadanu wari sari. Chingarel su kaman room da miyen baga punna lay. Masu changing banate. Adobo sayon bi amadi miyen bagi mafamda. Amuk talari haige khanna lay bana masado lay tada bagi. Mapana chatlusi haibadu da masu thongna pumba puthok laga lagli. Miyolgi khonjeldi aka akum kanna sanay. Miyen ba magi kada onsinduna. Hey, tari bo nupi. Aigi marubla ine cha ahawbam talolo. Tari makoy tamo lonjera age. Kado thangna boirasu common room adugi mayaida corridor laibana kana laklibano haibadi khangde. Kadagi adumak thokre chingarelna. Yam nungsinaba malida kukawdo. Ay lai ko hairasu yabasida. Mihin manok laga. Yade. Nang na chamthoke haman ba yarabani. Nang si manin laibani na ito usengan ningdene. As ikaiba pisala ano. Ayam ta chamthok na hodrade. Noida punsi chupagi chang mga maroy. Sumna khanmada isase nungay traba. Ay gyan ayam tari ko. Mapa oidorabani aydi. Fare. Itaw na gyan tari haido. Matam khara na uring aydi. Ay sumawa nung shiba khazit ngamludre. Aduba hozikti sati ina nung shirida. Ay sibo ay na koy beb nung shiba day helan salo. Sayon bisu makhada to malay hawado da chingaril oiram lani khangle. Makada ka khatuna chapo do na changle. Aduba chingaril da han na yengdana table da chado thamlaga chatki tawi. Mihen bana sayon bia amta ngai ko lao nang sufamo. Itaw na nang wanda wam ta singdoke na hairi. Sayon bi sounding adubu masu patharaga phammi. Chingaril do tapna wa hawdor e. Ay si ikay bayang khangdaba misak amadi noinigi mafamda oiri. Adubu wakhal sida iral amana aybu hehek pothande. Wakhal da tamnaraga adumak layre. Ngasidi ikay ba pumbat hadok laga itaw da suhay sabani. Ay na kwenigi mafamda aduki matik lankre. Ay ngakpifam thoktrawe iralse. Amukta itaw noini na ngakpiyo. Ay khantaw bangam hawdraba wakhalna. Tawroidaba. Hairoidaba thaba kaya ama tawkre. Ahan masen su tinari. Adogi mathakta. Ay dilu na tinajaramba itaw mihen baso. Ay mathong hoktraba thawongduna. Loy na kaina kibado pamdaba na. Isagi iralse ngakpiyo haina haisaba lakpani. Mihen ba mun natay. Adobo mati mataw bu ngakpi kiba kuire. Thoina saudre. Aduna sayon bide yengi. Sayon bide chingaril di yengda aduma khumai. Isagi iral isana khangjana. Isada semdokpagi tanja pizari do yam phai. Amaromda nangi adugumba thawongduna aisu nangi nagun mayek singna khangobase aigi laibak phabani. Sida sunate aina khwaidagi hena laibak pharibase nangi maramnani. Nangna Arangpham saramdrabadi aigi thamoygi asingbalan thawai haksang yauna aibu nungsibiba mahakka thongnaramloi. Madogi damak thanks. Aina nangbu sunaral yasabagi ngakpirabani. Si haiduna tapna chingale da yenglakpani. Adobu masakto ubada thuk lawraktuna ogi tawi. Khudaktuda hagotlaga washroom da taha changki. Miyen basu pakhan hagotlaga tung ine. Kedorage nangbo kay chasulurage ba. Sayon bi machin tengtholaga sor tapnon thaduna hairei. Kaisu tawdiye ama se prapap chalankro. Masak si ubada maure ichaga masak thirani. Mihen manhoklaga. X to mauraba adude imta tan thokige.
ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯑꯔꯥꯡꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯕ ꯔꯥꯏꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯟꯒꯠꯆꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫